Arambai News Guwahati da Maithilongi Pau Tawiriba Singbu Yan Hanbumaktada Chingangbam Sujitra Ranina Kurumjari. Hauzik Pungpon Sifawbagi Oina Maruiba Samlapa Pau Khara Lominarase. Assamgi Anova Parliament Legislative Assembly Building Chahi Yankai Mathoigi Matung Ngarang July Kuntra Guwahati da Sangakre. Inglising Magachamapan Humdrani Thoida Matamadugi Assamgi Konung Oiramba Silong Dagi Dispur Honglakibagi Matam Adudagi Hona Hanagi building asi Sizinarakhibani. Matamga Chanaraba Moong the Sariba Ningtiraba Anova building asi Lok Sabhagi Speaker Om Birlana Sangakhi. Ngarang Nomaizing Numit Manipuri People's Front MPF Sonai District Mipam Ama Barak Museum Complex Bon Tarapur Farm Cray. President Yankom Upendra Namipam Mapu Iduna Chathaki Batoromasida MPF Sonai District President Laishram Bimol Central Committee VP Dr. P. Raj Bihari Amadi Thangzam Manilal Central Committee Advisor Thokchom Ngauba Kasar District Advisor Saikhom Komlakanta Kangabam Lal Babu Amadi Nongthanglema Bon Tarapurgi President Haurongbam Bimolna Daisa Famki. Central Committee Secretary General Leisungbam Ingangambana conduct Tokiba Thoromasi the Sarukiaradana, Central Committee Advisor Dr. Furit Sabam Biramani, Bon Tarapurgi Usam Manikumar, Yankom Ranjit, Silchardagi, Saukaizam Subhankar, Assam University Oza, Dr. Haurongbam Rajmani, Konsam Lal Babu, Bizando, Lakipur District Committee Secretary N. Navin, Kasar District Committee General Secretary Kir Gopal Sarma, L. Babahan, Dr. Manindra Amadi Konsam Bishwajit na chingba miyoi singna mamal yamlaba wafum kya thamki. Central Committee ki hangliba Vice President ki pham Sonai District Committee da gioina Nongthanglema Bon Tarapur ki President Haurongbam Bimol bu khanki. Mifam asina kupna khanaraba matung lepna khiba warep singi manungda hauzik lairiba Manipur gi tangdu leitadraba phibam asigidamak MPF ki district amadi Central Committee na tongan mafam singda awareness Piba Haina Achitpa Warep Loki Haina Secretary General Leishungbam Ingangambana Thadorakpa Chirol Amana Pongdorakle. Ngarang Manipuri Chanura Khorzai Lub Lakipurgi President Sawam Jayanti Naluchingba Team Amana South Barak Hall Binakanti da Mizoram Dagi Handak the Chentuk Narakiba Mitei Singidamak Hangliba Monitoring Committee gi Relief Camp ta Chini Biscuit Maggie Nachingba Acha Thakaya Mateng Panglakre. Uripok Imphal-gi Sorokhaibam Amarjit nasu Lupalising Ama Mateng Pibirakhe. Nakalamaromda Manipuri Brahman Mahasabha Kasargi President Babatombi Sarma Amadi Vice President Thongatabam Abhiram Sarma Naluchingba Team Amana Lupalising Manga. Sribar Awalaikai Imai Ben Kayanasu Relief Camp Asida Laktuna Silgi Tingbangoina Lupalising Tarama Thoi Mateng Panglamki. Asida Sunatana, Manipuri People's Front MPF Central Committee ki President Yankom Upendra Luchingba Team Amanasu Lupalising Manga. Manipuri Saite Parisaki Vice President Ngangum Basanta Kumar Amadi General Secretary Professor K.H. Dhiren Luchingba Team Amanasu Lupalising Tara Selgi Mating Panglaki. Lakhiba Parishat ki Oza Singna Complex Asida Makhal Makha Kayagi U Chara Singh Su Tharaduna Pungning Thawat Pirami Haina Convener Nanda Mohan Thadorokpa Chirol Amana Phongdorakle. Manipur Tholiba Kangluki Irang Asida Kugi Singna Yumai Thadok Piduna Awaba Tariba Singna Lairiba Relief Camp ta Changjofam Lairiba Singda Assam Dagi Mateng Pangluna Bagidamak Sem Kiba Lup Makalda Miyamna Mateng Panglakpa Lepranaidri. Hokiba July Kumapan Sonai Tulagramgi K.H. Vidya Chandragi Yum the Pangtokiba Achamba Thorom Amada Makalgi Vice Chairman C.H. Navakumar Special Invitee Dr. K.N. Chan Amadi Convener Seram Hirazitna Wahaudok Piraduna Thoromaduda Dr. K.N. Chana Manipura Chatuna Ahanbagi Mating Pang Lubamatamda Tengnerakiba Awanungai Kaya Mayamda Wari Liduna Tahan K. Tungda Laki Kuno Mera Paibi Loop Amadi Pauna Club Tulagram Sonagi Kujasingna Lupalising Nipumanga Selgi Matingoina Pangpirake. Tharomasida Mera Paibi Loop ki President Surjamani Secretary T.H. Satyavati H. Ranjit O. Nilu Amadi T. Nabkumarsu Sarukyake. Nakalamaromda Club ki President L. Syam Kumar ki H. Buddha Chandrana Selfam Singh Khaigatpada Achoba Thodang Low Case Hairi.
Maragasida Mizoramdagi Chenthorokiba Mitei Singidamak Sonai MK Viva Bhavanda Makal Amadi Amsuna Hangliba Relief Camp Asidasu Lucky Kuno Merapai Bilup Amadi Pauna Club Tulagram Sonaina Camp Convener L Birolal Amadi Makalgi Convener Seram Herajit Ki Kuthangda Lupali Singh Manga Selgi Mateng Oina Panglam Kre Haukiba July Kunmapan Apunba Meira Loop Singerbon Amadi Singerbon Development Association na Kungang Asidagi Lupa Lakamagalising Humdra Kongatuna Makalgi Chairman Arkesana Halgi Mafamda Kusinakre Makatana Singerbon gi Asangbam Jadumani Nasu Lupalising Manga Sinam Gunamohan Nasu Lupalising Manga Makalda Mateng Panglaki Jingdong Lekai Mera Paibi Loop Amadi Kunjasing Nasu Lupalising Kunmathoi Makalda Kusinaraki Jingdong Lekai Mera Paibi Loop Ki Maikaidagi Dayanidhi Sharma N Manoj Amadi K Ranjanna Jingbasu Sarukyaki Makatana Thai Mera Paibi Loop Amadi Kunjasing Nasu Pirol Kaya Manipura Mating Pirunaba Kusinaraki Thoromaduda Mera Loop Ki President T.H. Syama Secretary K.H. Mala Treasurer T. Sorojini, K.H. Haitombi, C.H. Basanti, T.H. Uttarani, Amadi K.H. Tomalai Nachingbana Sarukyaki. Madura Dud Patil Dagi, Irom Niladhaja, Amadi Mahakiloinavi, Irom Archana Nasu, Pirol Galoidana, Cheng Kezi Yankai, Makalda, Mayamgi Tamak Mating Oina, Kusinaraki. Chaliba Thasigi Kunmaridagi Kunipan Fauba Nepal na Yumbu Iduna Chathakiba Mangasoba Indo Nepal International Series Badminton da Badarpur Ghatki I Chandra Rasna under 19 gi men's singles da silver medal laurakre. I Chandramala Amadi Venubalagi Machanupa si Hauzik Tagore School of Studies Badarpur da class 12 tamlibane. Mag India Club Silchargi Jagat Jyoti Rajkumarna course Piduna Takpi Tambirakibane. Asumna mahakna silver medal larokpa asida Badarpurgi miyamna harau nungaiba fongdorakle. Hauzik Manipurgi pauda. Miyoi lakyana saruk yarduna imfalda masing yamlaba miyamgi khongchet ama haukiba July 18 thangjanumita chatkre Manipurgi apunba saktam ngasisu ngakli leiri haiba malemda utkre. Coordinating Committee on Manipur Integrity Kokomi Nasindana Ayuki Pung Taradagi Purup Kanglup Achou Apik Haidana Miyoi Lakyana Sarukyaduna Tangwaibangi Tau Groundagi Horaga Kuyathong Nagamphal Kaisampat Wahengbam Lekai Kaisam Thong Amadi Yai School Moirangkhom Pauduna Laklaga Thombuthong Landuna Hapta Kangzaibunda Panthongpham Oikiba Miyamgi Khongchadasida Machu Tereki Piral Paraduna Sarukyakibaga Loidana Chin Kuki Narco Terrorist Sing Maru Pangna Mutatnaba Amadi Manipurgi Apunba Saktam Kaiba Yaroi Hairaduna Separate Administration Gi Mayokta Miyamna Kolaukia Saraba Nungsagi Mesa Marakta Lauki Kongki State asida hauzik oriba phiba masigi matangda miyamgi oiba warip kyasu lauki madugi manungda Chin Kuki Narco Terrorist Sing Maru Phangna Muthatpa Manipur Manungda Tonganba Leibak Ama Natraga Lengak Ama Lingba Yaroi Manipurda NRC Mapung Phana Chatna Hangadabani August Manga Faubugi Manungda Manipur Legislative Assembly gi Special Session Phamgadabani Amadi Manipur Kannaba Warip Logadabani Natrabadi Miyamgi Apamba Pangthoktabagi Mayokta Akanba Phirep Logani Haina Warip Loki Tongan political party taramangagi opposition member kungi mihut ama numit ninigi khongchatta Imphal hokiba thangja numit thunglakhi NDA dagi Indian National Developmental Alliance INDIA India haina nongnamin thon khraba alliance asigi mihut kyana ngarang Manipurgi Governor Anusuya Wikeda memorandum ama pishaladuna state asida amuk hanna nungshi chanaba amadi santi purak nabugidamak lokhat payaba khongthangsing lokhat pinaba haizaki mihut khutpu asina Imphal hek thunglabaga choppergi khuthangda Jochanpurda chatki amadi ching amadi tam animakta hangliba relief camp singda chatuna victim singasu hakthengnana unaki makhoigi mawama pausing lohki Ziribamgi Lamlen Atingbi Hilghat GP gi manungda laiba self help group Nongpok Nganbi Village Level Federation gi hanba annual general mifam Hilghat maninglai kai mandopta
ngarang phamkhre mifam asida L Samrendra Chairman Administrative Committee Hilghat GP PH Anima President Nongpok Nganbi Village Level Federation Ayekpam Thoiba Bank Manager Manipur State Cooperative Bank MSCB Jiribam Branch Ningthauzam Patango Mangang ICDS Jiribam Amadi Wahengbam Premchand Mitei Manager MSRLM Jiribam Branch na Thoromgi Presidium Member Sing Oiki Mifam asida Federation Nongpok Nganbi gi maroiba warep khara lawki madugi manungda Hilghat GP gi manungda plastic ki potlam sing sizinariba si athingba thamduna plastic free zone ohenba GPSC gi manungda mayai ka ba chijag yonba amadi chabada athingba thamba amadi matam gi ritu matungina mahi marong amadi maru marang sing agriculture amadi horticulture department singa khusamnaraga maru marang sing amadi chara sing phanghanba asini Thorom asida W Premchand Mitei Manager MSRLM na lairabagi pankhai koknanaba self help group ki pancha sudra manga kaubiganu madudata lairaba mutatpa ngamgani haikibaga loidana relief camp ta changfam loduna lariba angang singda larik laisu takpi tambiriba self help group ki members singda handakta Manipur Governor Anusu Yawiki na thagatpa phongdokhibabu palladuna harauba amadi nungaiba phongdokhi Thorom asigi saruk ama oina self help group asigi khangatlaba oza kharadasu manamathum piduna pugning wakhal thogatpikibaga loinana SHG khudingmakta loan pinanaba thorang leire hainasu manager asina phongdokhi Hauzik atopa pausingda Nagaland ki parent town amadi village ki civil society organization singna state asiga Manipur ga samnariba national highway number 118 A da matam kaktana ban lauthokre hanna haizaraba fawda parent town gi manung channa highway package 1 sabagi thabakta thengthan bagi damak ban nasi lauthokhibane matam kaktaba ban asi ngasi ning thokaba numittagi hawragani loinina civil society organization singna ayuki pung 8 makhai tabada tepui ki bridge tamna wakat khongchan amasu chatkadori Mizoram Lengakna Myanmar machasingi biometric details khombagi thabak paikhatpa hawkhre Union Home Ministry gi maikaitagi instruction pirakpadagi akhanaba thawrang ase Mizoram Lengakna paikhalakibane adubu panba yabade Myanmar da military ku hawkhiba amadi democratic government thugaikhiba Englishingani kunmathoi gi February dagi hawraga Mizoram da Myanmar national lising kuntra hena changjafam loduna hawjiksu adumak lairibane Asumna Mizoram khaktanatana Manipur dasu Myanmar romdagi changsilak khiba mitop sing khandoknaba biometric capture tobugi khongthang hawkhiba July 18 dagi hawkhre chaliba chahi asigi September 13 fawbagi manungda state asigi mafam sinba thungna khongjang asi changsingani haire Conjunctivitis India da Pakistan Sandorakli Directorate of Health and Family Welfare na handakta ikhang khanghawdana libagasi mafam kayala mitki laichat asi mathang Sandorakli basida gi checkshinnaba gidamak advisory ama issue torakre awang nongpoktasu Arunachal Pradesh ki matung Nagaland dasu conjunctivitis eye flu mathang Sandorakli Guwahati da fawba yaushilakre Arunachal Pradesh di school fawba lengakna suti lauthokhrabane lengakna thadorakhiba advisory asigi matungina yariba makhai towel lens amadi glassing amaga share tongnaroidabani khutsa matam punamakta taru tanana thamgadabani amadi mitta yariba makhai khutna thengroidabani haibasini aroibada ngasigi tentakpa maroiba pau khara Manipur da toka amadi mathong chadaba pau kaya group singi manungda sandoktuna yengthinaba hengathali amadi kanglup ki irang asida hena mai chui haibagi maral siraduna Indigenous Tribal Leaders Forum ITLF ki spokesperson oriba Ginja Bualjongi mathakta FIR ama file tawrakre case asi Khongsang Police Station da transfer tawkre Imphal East amadi Imphal West District animakta ngasi July 13 gi ayuki pung 5 dagi numidang pung 8 fawba curfew komthoklagani lengakna lauthokre Manipur ki Governor Anusu Yawiki na Chochanpur da hangliba relief camp sing da chatuna victim singa unakhibaga loinana matik chaba compensation pigani lauthokre Manipur State Cooperative Bank Kangpokpi branch ki handakta lut tawkhiba du da chenaba miyoi mari police na phare makhoi mari mak kuki ngakta oiramkhi Mitai Lipun ki luchingba Pramod Singh na Manipur ki soknariba
ꯃꯅꯤꯄꯨꯔꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯃꯗꯤ ꯐꯣꯔꯦꯅꯔꯁꯤꯡꯒꯤ ꯃꯔꯛꯇꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯆꯤꯡꯅꯤꯡꯈꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯐꯨꯟꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯌꯔꯄꯣꯔꯠ ꯑꯥꯏꯖꯣꯜ ꯏꯌꯔꯄꯣꯔꯠ ꯔꯣꯗ ꯄꯕ꯭ꯂꯤꯛ ꯁꯦꯐꯇꯤꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯅꯥꯒꯥꯂꯦꯟꯒꯤ ꯆꯨꯕꯥ ꯑꯥꯎꯕꯨ ꯕꯤꯖꯦꯄꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯉꯔꯥꯡ ꯈꯟꯈ꯭ꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯏꯁꯨ ꯑꯃꯗꯤ ꯋꯥꯊꯣꯛ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯂꯧꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ ꯃꯦꯘꯥꯂꯌꯥꯒꯤ ꯁꯤꯑꯦꯝ ꯀꯣꯟꯔꯦꯗ ꯁꯪꯃꯥꯅ ꯍꯥꯏꯈ꯭ꯔꯦ꯫ ꯓꯥꯔꯈꯟꯗ ꯃꯍꯔꯝꯒꯤ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯂꯤꯉꯩ ꯃꯤꯑꯣꯏ 3 ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ, 10ꯅ ꯁꯣꯛꯂꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯂꯤꯉꯩ ꯃꯅꯨꯡ ꯌꯣꯠꯆꯩꯅ ꯁꯥꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯐꯤꯔꯥꯜꯅ ꯂꯥꯏꯚ ꯋꯥꯌꯔꯗ ꯊꯦꯡꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯄꯣꯂꯤꯇꯤꯀꯦꯜ ꯔꯦꯂꯤ ꯑꯃ ꯆꯠꯂꯤꯉꯩ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 35 ꯂꯩꯈꯤꯗ꯭ꯔꯦ, ꯃꯤꯑꯣꯏ 40 ꯍꯦꯟꯅ ꯁꯣꯛꯂꯦ꯫ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯔꯦꯂꯤ ꯑꯁꯤꯕꯨ ꯁꯤꯟꯂꯥꯡꯈꯤꯕ ꯖꯥꯃꯤꯌꯠ ꯎꯂꯦꯃꯥ ꯏꯁꯂꯥꯝ ꯐꯥꯖꯜ (JUIF) ꯀꯤ ꯂꯨꯆꯤꯡꯕ ꯃꯧꯂꯥꯅꯥ ꯖꯤꯌꯥꯎꯜꯂꯥ ꯖꯥꯟꯁꯨ ꯌꯥꯎꯔꯤ꯫ ꯑꯃꯗꯤ UKꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟ ꯄꯥꯏꯕ ꯔꯤꯆꯦꯁ ꯄꯔꯁꯟ ꯏꯟꯗꯤꯌꯟ ꯐꯦꯃꯤꯂꯤ ꯒꯣꯄꯤ ꯍꯤꯟꯗꯨꯖꯥꯅ ꯑꯣꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫